ngasi ayu phongkiba tongan Manipuri se phongsingdagi amasum thokiba thawdo wathoksingdagi maruoiba I pausing khonga saraga Manipur top channel gi maikedi myamna thamjagi ahanmada pukhawdu irang haurakpadagi Minister Bishorjit ngahak satpa yadana leirure ngarang numidang athengbada khundrakpam assembly constituency gi manungsana leiba pukhawdu lakliba mikhalasiga mari leinana Works Minister TS Bishorjit jauna mifam pangthoklingaida irang tholakpadagi mifam adu loirabasu Minister masa matam khara satpa yadana leirure haidi thawdo dungrang numidang pung 10 makhairam tabada Minister TS Bishorjit jauna pukhawda leiba soram Binoy kauba amagi yumgi sangoida mikhalga mari leinana mifam pangthokki mifam pangthoklingai manungda Minister ga lakminaba escort personnel amana lambida mapan thokda mafam aduda hana leiramba mafam adugi nupa amaga ningai sangdanarakhibani matam adu escort aduna hairiba mi adugi Mangaksam pairure muknaba horakpadigi leikaigi miyam tholaktuna irang adu hena sakthorakhibani miyamna escort aduda Lalle haijadrabadi mafam adudagi Minister yauna kanamata chatpa yaroi haiduna miyamgi ihodu horakhibani hairi Minister na halakadaba sagolmang patlauna singbagi lambi singna nupi amasum nupa kya thoktuna lambi da mai thaba nung paishinba amasum electric post na singba phaijinduna thamki thawdok thokle haiba pau tabade Manipur police ke hen security sing amasum CRPF ki personnel sing mafam adu sanglaktuna lambi thingleba miyam adu tankhaina bhonaki police ki maikeri gi tear gas na singba kaptuna miyam adu tankhaiki irang horamba miyam adu control toraba matung Minister gi escort aduna Lalle haijabaga loinana nonggai matung pung baro amagi matungda Minister Bishorjit amasum maki escort singa loinana pukhawdagi tholaki hari ngarangi thawdo aduga mari lainana khundrakpam block congress committee gi president KSH Chaturbajana thadorakpa sirolamana hai mamangna pangthokiba mikhal singda khundrakpam AC gi asi santi oina pangtholaga lakhibani aduba BJP na state asida lengak pairakpadagi makhal makha kayagi irang thokanduna AC asida leiriba mirep singi worker singi marakta khatna sainaba thoknaba kaya ama sili khundrakpam AC gi manungda Minister Bishorjit na BJP ki mihut mai paknabani haiduna numidang athengbada AC gi mapam kyara sangsinduna mifam pangthokpa si AC asida irang thoknabagi maram ohele ayuk nungthil gi matamda district election office ki ayaba lauraga ningthi na mifam pangthokpada kariso akaiba leite numidangi matamda sakti pairabani haiduna miyambu humduna punana bohonarakpada kariguma thawdok tholakpa taragadi madugi apapatagi responsibility minister na pugadabani haidi hainsu pausina makhatana phongdorakli makasa tharakpoina topa pawamana Andro Assembly constituency dadi vote khomnadre nongmai oina kapnari sanjogi mapa Shyam Kumar gi driver nongmai na kaplamle gari sing thugaina khre Bot hadanagadaba matam numit tari ni rom tama ngairaba matam sida atope assembly constituency gi di board khombagi thabak yamna kana sinaragasu Imphal East ki Andro assembly constituency dadi board khombagi mahuta nongmai oina kapnabagi thawdok sing thokle National People Party NPP gi mirep oiriba lauremam sanjoy gi apokpa lauremam Shyamjai se humfuga manga masum Bharatiya Janata Party BJP gi mirep oiriba thaunaujam Shyam Kumar gi gari driver takhelamba thoibi masa sai kungamanga apokpa leikidraba ti kira nongui maruna panduna sokle thajaba yaba mafam digi phangba pauna hai thawdu ani si Andro Assembly constituency gi manungsanba yambe mamadi tulihal numidang athengbara thokibani thawdu ani sida mirep ani gi worker sing nungna thanabagi thawdok sing tholakpada gari kayamarum amanga ta thoki yum taragani thoirom gi pojaisu akaya toi thoki amasum miyoi kya aso apan yaunaki thokiba thawdo adugi matangda yairipok to lihalda pawmisinga unabada NPP gi worker Rahimuddin kawba miyoi amana hakibada ingna signa leijaba to lihalda mikhalga mari lainana ex minister TS Shyam Kumar gi PSO yauna Bharatiya Janata Party BJP gi mirebasibu sawatpa miyoi sina ngara numidang pung 10 makhairom taba matamda yairipok to lihalda laklaga lairamba miyoi sina kian khanganba satharakpadagi laikai miyamna thoknarakpada Shyam Kumar gi PSO oiriba Riyazuddin Shyam Kumar gi worker sarungbam bimol amadi BDF anina lusingduna sakani panma gari kullomda lakhiba miyoi singa duga ningai sangdannarakhi tungda lakriba Bharatiya Janata Party BJP gi mirep Shyam Kumar gi worker sarungbam bimolna nomai kapthoklamlaga senkhi mana nomai kapthoklamba adudagi khunja singna irang horaktuna makhoina tonglakpa gari manga thugaiduna amanga ta thonkhibani mahakna hai ECI gi satna kanglon thugaiduna police department ne thabak tawriba Riyazuddin
मिखल की कैंपेन चथबद सरुक यारकपा असि लोगी वांगबदनी सरंगबम बिमोल हाइरिबा मियोय सिसु मागना चथरुबा थबक्तगी केस लैरिबनी अमसुम येरिपोक तुलिहल खुलसिदा अमुक हना मिखल ग मरी लैनना पामदबा थौदोकसिंग थोक्तनाबा मरी लैनबसिंगना लखटपम थोकपा थबकसिंग लखटपियु अमरमदा ngarang thawdok thokliba येरिपोक मणिपुर पुलिस की DGPP Donggel ngasi laktuna hakthengna yengsinkhre yengsin baduga mari leinana DGP na mipung khudimak na mana pamjaba mireb ki bot khombada akai belaite tabu numidang pung tara hen khrabadi mikhal ga mari leinana bot khombagi thabak sathadabana ECI gi yathang lairibani mikhal gi mari leinana pamjaba thawdok sing thoktana ba police department gi mekeri akan ma section thorang sing lokhatli masida miyamna sagat piu pung taragi matung na mikhal ga mari leinaba bot khombagi thabak amata sathabigano asiguma laibak thiba thawdok sing asi matung da amu hana thoktana bo honamina sairi amaramda BJP gi worker amana permission haki ANPP gi worker singna ngarang athengboda satharaki be attack adura Syam Kumar gi gari driver oiba Yeripo toptagi takhelamam tombi masa sei kunga manga yambe makhale kai digi BJP andro mandal gi president in charge Maihobam Babu gi loinabi M Zamini Manaunupa M Modu Masanupa M Krishnan Laikai Asimaktadagi Soraisam Dananjoy Amadi Dananjoy gi apokpi Soraisam Ongbi Asangbi Soktuna Laikanaki Nomai Maruna Panduna Soklaba driver adu Imphal gi Ras Medisti de Laikanari Maki Puknop ta Panbat Nomai Maru ama Nangalomna Phagdoktuna Satkre Hari Thawdosigi matangna BJP gi worker sarungbom bimol kobama na permission hai numit khudingi assembly constituency asigi polling booth singna satuna ahal sing unabigi saru ama oina ngarang su polling station kharada satpada tolihal hairiba lekai sida leiba maira paibi ahal singa unaruraga tholakpara tolihal kunjil yoropura makhoina tonglakpa gari taru adu makhuta khulai matik sana paibi NPP gi worker kuntra yauna thugaibna singba satharaki makhoi gi gari sing thugaire haina ex MLA Syam Kumar gi Escort gari driver da pau pi bedegi mahak mafam adu laki matam du nongmai kapsilakpadi gi mahak nongmai na panduna sokhibani BJP andro mandal gi election committee gi president W Sanato no kuye piduna CEO Manipura madi andro police station na thokiba thawdok sing adu gi matana wakat khriadi mara sida nongmai maru na panduna soklaba loremam sanjoi gi apokpa Syamja Imphal gi Sijo hospital le kanari Imbalis ki Yeripo yambem na permission unabada mere boiriba sanjoi gi worker Kamaruddin haki andro AC the NPP gi mere oina song thokliba loremam sanjoi gi apokpa Syamjai ngarang numidang sak to olaba matungda yambem PIC manakta walking satlingai da sakhangdaba mi khrana nungmai round ani kapsilamani ahanba kablako maru adudadi pan khidi ani suba kablako maru adu Syamjai gi oi thangba lengju makhar palaga nangalomda phawdoki ma nongmaina panduna sokle habigi pauta badigi mikhal ga mari lainana party gi lusingba sing unana bagi imphal la riba sanjoina mayum tamna lakpagi lambi yeripo golai yorakpada maphamduna ngaiduna leramba sakhangdaba miyoi kyana nongmai kapadana tana nongna singba thajilaktuna landarakpadigi mayum yongna sangba ngamdana laki Sairaktura sanjoi masamna thawdo dugi pau andro police station da pirabas police station asigi dimamata laktabadagi soktuna leiriba sanjoi ga pokpa yumda lekana duna leramki kaina thangda soklaba Syamjai lekai miyamna numidang pung ama khara helakpada sijo hospital pukhatuna lekana ki hari maana hai mikhal ga mari leinana andro AC da hauzik oiriba phibam asi yenglaga NPP gi mirep oiriba sanjoi gi Escort asi masing hengat hanbiyo Escort masing hengat hanbinaba mamangna mari leinabasingda haijakiba leikrabane adubu ngasi phawba thabiraktana leiri ngarangi thawdo aduga mari leinana mirep oiriba sanjoina maake apokpada nongmaina kaptuna hatnaba honarakpa mangonda landarakpa yauna ACC gi tuan ba maphamsingda BJP gi worker ni singnabasingna thawdo kya satharakpa si leibak thibani mangna hai ngasi ngarang dana tana hawkiba sei kharagi mamangdagi thengthang kya na mahakpu sogatpa miyoi singu phuba seiba mayum akaya toy thon bigi thawong kya sathaduna lakli ingna sikna mikhal pangthokna bo hona bada ayet apan piriba miyoi singa sigi matakta mari leinaba singna miyeng sangbiduna voter singna mana pam mirep singna vote pihanba hona biu haikena su paw sina su makhatana su phungdorakli makhasa tharak poina to papaw mana covid test tawde haiduna layeng dabi yaroi kerazo Manipur lengana COVID-19 testing anova advisory ama thokibaga loinana operation tawgadaba masum angang unaba yauna emergency case ki oina layengi tangai fadaba leibana abasing COVID-19 test tawde haiduna matam manghanba yaroi hari Director Health Services Dr. K Razono khuyek piduna thokiba anova COVID-19 testing
strategy gi anova advisory na hai ana layeng sang sing da layeng ba lakli ba sing covid testing to gi khudong sa ba leiti hai dun ana ba sing atop hospital refer tawri da bani makhoi gi testing tawna ba gi sample loba ma sum testing facility sing da tha ba gi thabak hospital aduna pakhet ka da bani anga una ba gi matam nakshilak hospital ming san nuna leirabi miron bi nupi sing yauna thang thaba mathok taba natraga na ta da ba layong uthok taba miyoi sing testing tawri da bani hospital laying liba anaba sing sayola mata amukta dagi hena test tawridabani kana gomba lokhuba lehok tawba khanauna ba saba thakpada mahau phawdaba manam phawdaba ningsha honba waba masu atai ningsha honba ga mari leinaba layong sing uthokpa mi sing test tawgadabani loinana laboratory da positive oi haina sapsana khanglaba mi singa samnaruba sing test tawgadabani haina advisory da pali entry point the COVID-19 test negative utpagi tangai fadaba leba atai da sitkadaba masum India gi state sing sakadaba miyoi sing masana test tawthokpa pama miyoi sing masum police natragana judicial custody da thamnabagi dama test tawba tangai fadaba natragana thabak sangadaba miyoi singna covid test tawba yagani covid vaccine dose ani subuna kakraba miyoi sing sanglakpada testing tawbagi mathau tadre vaccine kap triba natragana dose amakha kap khroba miyoi pung humdragani thoigi manungda covid test tawbagi negative report pairaga lakadabani makhoina hana RT-PCR TrueNet CBNet natragana RAT test tawdarabadi sel tinglaga airport natragana makhoigi entry point adura test tawgadabani covid home isolation guidelines ki matung ina discharge tawraklaba miyoi sing COVID-19 facility dagi discharge tawrakpa miyoi sing amasum sahi taragi makhada leba angang sing COVID-19 test tawbagi mathau tade karigumba angang aduna layong ulabadi soiduna test tawgadabani haina su phungdorakli karigumba test tawbada positive oirabadi madu samle haina lawbaga loinana makhatana test amuk hana tawroidabani narubadagi fagalakpa miyoi sing COVID-19 facility dagi discharge tawdriba fawba amuk hana test tawbagi mathau tade layong uthoklabasu RAT test tawbada negative laklabadi RT-PCR na madugi confirm tawgadabani loinana madugi report laktriba fawba home isolation gi kanglon ngana sakadabani hairi COVID-19 test tawba matamda miyoi adugi vaccine kapagi status asi sample reference form da hapadabani amasum genome sequencing asi surveillance ki damak pangthokpani loinana ana layeng gi oina sijinana banate maramsina genome sequencing asi insacoca recommend tawba positive sample sing adu tamak genome sequencing tawgadabani hainasu anowa advisory duna spali atopa pawmana NPP candidate ki security na numai kapkhibani Imphal East District ki manung sana leba Andro Assembly constituency na ngarang numidang thoki ba khana saina bagi thawdo du NPP gi candidate L Sanjoy gi apokpa numaina pan khiba miyoi kaya maru maso open nang khiba madi lanthum kya amanga ta thoki ba du NPP candidate ki security guard na numai kapa dagi ni haina minister nongthombam birena phongdokre Thambal khong sabal lekai de Khetrigaw ACG MLA Nahakpum Indrajit ki Firal Singkhatpagi thoram saruk yaba lakpada pawmi sing hangbo wangi pakhom piraduna biren makhatana hai andro da ngarang thokiba thawdo du yamna lebak thibani mikhal ga mari leinana thawdokta asu apan nangba madi lanthum mang tak pathokpa akanba mong na kandem tawi mahakna phangbu report ki matungina andro ngarang kapkhiba nongmedu NPP candidate ki security guard na kapkhibani hairi adubu kari maram gi dabak nomai kapkhibano haibedu thijinbagi thabak sathaba hokre thawdo adu da BJP gi workers sing yawbagi paw amata phangde mikhala sida media boiriba miyoi singna makhoi da piriba security escort sing adu lana sijinaba tawbigano kana gumba candidate kharana makhoi ga hana dagi sakhang makhang naba police sing bu escort oina lawraga makhoi gi mikhal khudong jaba lawnaba sijinare habegi report su phangre police sing na su mikhal gi matam sida neutral oina lebiyu Maki Meke Digisu BJP gi candidate singda khana sainabagi thawdok thoondana ba akan ma yathang piduna leiribani democracy da violence ki mafam leiti haki magna makata na hai handak kai samthong assembly constituency gi MLA Zenda Kumar na maki mathakta maral siduna kai samthong da BJP gi mifam pangthokpa officer sing mu sijinai hairibasi yumpham yaudabani ma amadi maki party na sinba mifam amada saruk yaba lakhiba miyoi sing amamam to oina masak khangbu sunate maram sina miyoi amagi mathakta hekta maral sibigi mohutta matik saba khudam sangdam hana puthu waiki BJP lengak lakpadagi Manipur gi sing amadi tamda thong manana sakhonaba akan ma thaudang lauduna lakli masida party asigi central leader sing na su sing da toina satuna miyam gi awat apa sing yengsinwiri asumna party asi miyam na yamna pamna ba ma oibana handak pangthok kodriba mikala sida
एब्सोल्यूट मेजॉरिटी फंगबा हाइबसे अरुब वाफम नति हाइनसु चीफ मिनिस्टर ना मखा ताखि मखा सथरक पोइना तो पावमना सोशल मीडिया रा खदरक तोरंबा मिय फारे सोशल मीडिया की प्लेटफॉर्म अमा ओइरिबा फेसबुक ता सनाबी हाइना मिंथोनबे अकाउंट सिजिनदुना मिय अमा खंगनरबा मतुंगदा व्हाट्सएप मोबाइल नंबर न सिंग लौनरगा वीडियो कॉल तौदुना लोना स्क्रीन रिकॉर्डिंग तौरबा मतुंग रिकॉर्डिंग क्लिप अदुबो सोशल मीडिया के अतै प्लेटफॉर्म सिंगदा मसुम मियदुगी मरी मता इमुंग मनुंग अमदि मरुमा पांग सिंगदा अपलोड तौरगनी हाइदुना थ्रिटन तौरंबा मियोयमा पुलिस न फारबा मियोयदुगी मिंग सुमोरजित सिंगा सैकुनगोमदे अपोप लेखिद्रबा बसन सिंगा कौई आसाम की कसार डिस्ट्रिक्ट गिनी मांगना तौरमलिबा खदरा असिगी मतांगना मणिपुर की साइबर क्राइम पुलिस स्टेशन विक्टिम अदुनु रिपोर्ट तौरकपदगी केस म लखतखि केस अदुगी इन्वेस्टिगेशन की मतुंगिना पुलिस स्टेशन असिगी सब इंस्पेक्टर सिंह केस राजेश गांगमै लनसाइलुंग अमसुम हरबिदार एम सिनलियन मांगना मियोयसिबु थासिगी तरागा तरुक्ता फगलुबनी हारि मा हौजिक कोर्ट पुथोकलाबा मतुंगना जुडिशियल कस्टडी दे रिमांड तौख्रे हारि हाइनसु पाउसिनसु फोंदोरखले अतोप पावमना खुरागी मियामदी हेक्तमक होंदोकप ngamba मियामनी खगोकपों खंबा मसल पावर अमसु मनी पावर हाइबसि मियामना सबसाना मसक खंगलगा कैंडिडेट सिंगदा वोट पीगदबने अमसुम खुरागी मियामदी हेक्तमक होंदोकप ngamba मियामनी हाइन असेंबली कॉन्स्टिट्यूएंसी सिदा आरपीआईए की मिरेप ओइरिबा खगोकपों खंबना फोंदोखरे ngasi khabai soigi खोमिदोक लंपाक माकी पब्लिक मीटिंग पांगथोकलदुना मांगना हाय खुरागी मियाम वखल तारबा ngakthani mamangda mihir oirama डॉक्टर एमजी बिजोय होंदोलगा ए सुसिंद्रोदा बोर्ड पीदुना हौजिक सिटिंग एमएलए ओइरिबने अदुबु तरागनि थोय असेंबली की लिंगलकदबा लैंगाक्तदि यामना लुबु इशू कयाना थल्लबा लैंगा अमा ओइगदरिबने सिंगतमगी बॉर्डर पिलर की जुकोबिली की यावना शेड्यूल ट्राइब लिस्ट सनमना सिंगबु इशू मयामना मांगदा तारग लैरिबने मरम अदुना लाइरिक लैसु होइरबा मियामना मेश्योर ओइरबा कैंडिडेट वोट पीहनिंग हाइकि मिफम अदु ECI की गाइडलाइंस मतुंगिना मरी लेनबा DO दगी परमिशन लौरगा पांगथोकपने हाइरदुना मिफम मसि पांगथोकनी ताबदगी अकोइबदा लैरिबा मियामदा चाक पिजदुना अमसुंग मियाम पुनसिंदुना बीजेपी MLA ना अयेतपा पीनबा थावोंग सथरकबसि लोगी वांगमदने तोफम तोकते हाइकि डिस्टर्बेंस पीबिगी थाबासि खुराइगी MLA की हाइनबिने हाइकि पांगथोखिबा स्क्रूटिनी दसु लोइद्रिंगेद डिस्टर्ब तौखिबदा नतना जयानंद रतन कुमार अमसुम खंबाबु रिजेक्ट तौरगनी हाइबा वाफम फावबा थोलखि असिगुम थावोंग असि लो लेतबा मसुम डेमोक्रेसी की वानथोक लेहंदबा थावोंगनि हाइदुना लौजे हाइखि थावोंग सिंग असि CEI दगी रिपोर्ट तौरगनी सु हाइदि खुराइगी ओइना NG बिजोयगी मतमदा था अहुंगी सेंग फंगदबगी वाथोक लेखि हौजिक MLA सिना पेंडेमिक मनुंग लेम न पीबा सेंग अमसुम किलोग्राम द लुपा अहुम द पीगदबा सेंग था तरागी ओइना मिखल पांगथोकलमदाय फावबदा पीदना लैरि असिगुंबा सिंग असि येंगलुरगा आंगांग ओइरिंगैदगी हौरकलगा सही निफु सर्विस तौरिंगैदसु मियामगिदमक थागोल तौजनिंगबदु RPIA की आइडियोलॉजी द यौरंबदगी मिरेप ओइना थोकसरकपनि मियोइबगी पुंसी कनबा अमसुम तुंगी लंबी सेंबा हाइबसि पार्टी असिद यौरमे मियोइबबु सिक्योर ओहननबा खुरागी मियाम नुंगाये फबा अवोनबो ओहननबा थोकसरकपनि इमाइबेल अमसुम नहारोल सिंगने हेना पुंगनिंग संगना युमफम ओइजगनी हाइखेनसु पाउसनसु मखाताना फोंदोरकली अतोप पावमना हिजाब कॉलेज महैरो यंखैगी निपान सस्पेंड तौख्रे हिजाब सिजिनबा अमसुम अखोइबु क्लास यावो याहनगदबनी हाइना तक्सिलदुनो खोंजंग संगसिनबगी दमकता कर्नाटकागी शिवामोगा डिस्ट्रिक्ट लेबा कॉलेज अमगी नुपी महैरोय यंखैगी निपान थांगजनमिते सस्पेंड तौख्रे महैरोय सिंग अदु सिरालाकोपगी गवर्नमेंट प्री यूनिवर्सिटी कॉलेज सिंग तंबा सिंगनी प्रिंसिपल न फोंदोरपगी मतुंगिना हिजाब सिजिनबा महैरोय सिंग अदुदा कॉलेज मैनेजमेंट अमदी डेवलपमेंट कमिटी ना हाई कोर्ट की इंटरिम ऑर्डर की मतंगदा सुगायना खंगननबा होटनरबसु मखोय अदु ताखिदी अमसुं मखोय हिजाब थादोकलोय हाइखि मखोयगी फिरेब अदुना मरम ओइदुना मखोयबु मतम खरगी ओइना कॉलेज तगी सस्पेंड तौखिबने खोइरांग खोइसावनरबा महैरोय सिंग अदुना कॉलेज अथॉरिटी सिंग मर येनखि ममै थंगना पुलिस लाकलगा मखोयबु मफम अदुरगी तनखाइखि अमसुम बेलागाबी गदगिर बेलारी चित्रदुंगर अमसुम सियामोगा डिस्ट्रिक्ट सिंगदसु हिजाब सिजनबा महैरोय सिंगना मखोयबु क्लासरूम सिंगदा संगल्लु हाइना डिमांड तौबदगी उंखनबा फिबम लेखि प्रोटेस्टिंग अदुना मरम ओइदुना बेलागाबती द लेबा बिजोय पैरामेडिकल कॉलेज एडमिनिस्ट्रेशन मतम कक्तना सुटी लौथोखि अमरोमदा हरिहरा द लेबा
SJBP gi mairoi singna class ng boycott toki hijab sizinabagi damakta makoi bu classroom singna sanghandabadagi mairoi sing aduna class boycott toki bane hijab sizinaba mairoi sing class tagi tantoki ba matung balari salare debi gi mairoi sing sanabungna punki makoina police ka wari sanasi haibisu yakidi haina pau sina su makata na fundorakli Loshilakpo na topa pau khrana UP gi BJP gi rally da rasna na asawa fundokre Mikhal Gamari lainana Union Defense Minister Rasna jauna pangthokiba public meeting amada youth singna kanana aikhoi bu thabak pi gadori bano haina slogan lauksinkhre thawongdu the Union Defense Minister Rasna na asawa utkre Union Minister sina stage ta leiringai da youth singaduna laukslakhibani youth singadugi maikedi recruitment aduda makhoi saruk yaba pami haina lauksinki Thawongdu Union Defense Minister gi maikedi gi army gi recruitment da miyeng sangduna makoina pamni demand sing adu mapung fana phangangani haibigi thajabadu piki rasna na makhata araduna na khoina hairiba dumak thabak ton thokani madugi damak karimata wagano na khoina wariba dumaina ai khoisu waribani leiba sida covid ki pandemic leikhibana khudongsa da bakhra mayuk nakhibani haina sphungdoki Rasnat ki maikedi youth sing army the recruitment pigani haibigi thajaba piki baduda youth sing gi maikedi gi Bharat Mata gi jai haina slogan kya laukhi loina public meeting adu saruk yanaba ground haraute amna sangnakhi haina su pausna su makhatana su palakli loshila poina to papau mana Mikhal gi campaign gi damak thas gi kungani thoi the Prime Minister Modi Imphal la lakadori tangkak ani thokna thasi gi kungani pan mas March mar pangthokadori ba taragani thoi suba Manipur Legislative Assembly Mikhal si gi campaign sathanaba gi damak thas gi kungani thoi the Prime Minister Narendra Modi Imphal la lakadori Prime Minister Narendra Modi gi Imphal Congress si Congress losing bu Rahul Gandhi na Mikhal gi campaign gi mari leina thas gi kungama thoi Imphal da lakadori ba si gi hek tongan bagani Prime Minister gi Khongsa sigi manungda hauji BJP gi chungsinaba sakar sigi Minister oiriba N Biren gi yungi hek maningda leiba Luwang Pokpo Sports Complex da BJP gi Mikhal Gamari lainana pangthokadaba public rally amada wangangani Prime Minister na Imphal lakadoriba sigi mari lainana hokibirai numita Minister N Biren amas BJP gi National Spokesperson Samit Patrana share lauduna akhanaba mifam ama pangthokre Mifam aduda BJP Manipur Pradesh ki lusing basing amasung party sigi tiketa merep oiriba kayasu saroyaki BJP gi source matung inadi Mikhal gi campaign asigi dama Union Minister for Road Transport and Highways Nitin Gadkari amasung Union Minister of Port Shipping and Waterways Sarvanda Sonowal lakpa yai hari hauji BJP gi election campaign asida Union Minister for Sal Development Srimati Irani su Mikhal gi campaign asida sarok yari bani Amaramna thasi kungani thoi the Imphal East ki manung sanba hengang kendra gi Luwang Pokpa Cricket Stadium da Prime Minister Narendra Modi na Mikhal gi rally pangthokadori ba sigi yenglaga namit asida cricket ground asigi akoiba kilometer 5 ki area da the drones rules 2021 ni matung ina drone pipe da thingba thamle rule asigi mayuk ta kanagum lanai miyoi na drone pipe na singma mata tawi aroi Karigumba thing basigi mayuk ta thabak torama tarabadi mari leinaba rules amasum law gi matung ina dandi phangani haina Imphal East ki case daina na thadorakpa sirul amana swari amaromda Prime Minister Imphal lakadori basigi mari leinana BBIP carket team security team member natraga kanagumba singna COVID-19 test ki mathau tarabadi tang kun gi ayuk pung taradagi na nungthul pung 3 phawgi manungda palace compound leiba state kala academy gi RT-PCR sample collect tawragadabani hairi hainasu pausna su makhatana su phongdora lusilakpoina tentak paung tang amyam da hapsaramge election laukthokkhibadagi haujuk phawbada lupa crore samaga humfuga matho henmegi polamsing fogat khre hairi state asigi election gi matam laukthokkhibadagi haujuk phawbada lupa crore samaga humfuga mathoiga Lak Mauduragani Toga Lissing Humfugo Matoga Satruko Humfuga Nipan gi Polam Sing Phakre Hari Polam Sing Sigi Manung Ngarang Sulupa Kuror Ahunga La Humdragani Toga Lissing Humfugo Mariga Satruka Kunga Nipan gi Sana Mirei Bakti Bushilak Pulpa Kuror 0.0168 ki Surup Sing Phakhi Ngarang Khakta Lupa Lagyang Kai Matoga Lissing Humfugo Nitoga Lissing Kuntraga Matoga Saniga Taret ki Polam Sing Phakhi Haina Join CEO MDS Download khana thadrok basirul amana haidi do gausgu ne dulu sinjrage pa thok saki bida so ki bilan ki bi hours me amna ngafigani and thank you